Mapalamda Tabak Pigani Haina, Namtak Tauduna Sel Kaya, Komgat Kiba, Mui Singi Matakta, Lengang Namidiang Chanduna, Chanaba Action, Lokat Piu Haina, Federation of Indigenous Peoples Democratic Movement, Pidamgi President, Wahengbam Santa Maitena, Fondurakle. Hiramasiga Mari Lainana, Namtaki Langda Turaba, Mui Sing Yauna, Gasi Manipur Press Club Ke, Tangjing Hoda Pangtopa Pauki Mipam Amada, Pidamgi President Wahengbam Santa Maitena Hai, Lamdamasigi Luraba Tanfam Asida, Mui Karana, Mapal Lamda Tabak Pigani Haizinduna, Tongan Tongan ba Mui Singdagi, Sel Kaya Komgaliba Si, Yamna Laibak Tibane. Matong Hook Tabamongda, Mui Karana, Tabak Pigani Haina Namtak Tauduna Sel Tanbagi Tawong Chataragliba Sida, Lengang Namitiang Changbiu Haina, Mahana Makataki. Victims singji matang lakpa matam sida aikoida tonganba yamna phattaba pot ama haidi qnet ase mayam adum knowledge adum lon leimina mani ko adubu qnet se sungnat nataba pot amada haidi mi lalon bagi mawong amada haitare ko puraga ayor matam dudadi kem leiramdaba haitare thabakse suma khaki mangonda haijina ma khadaba mi mu khom koksalo sini Asumba natai sadaba mawong huktaba akogi tauriba akogi ngasi ma akogi ireba iramdam sigi leibiriba mitai macha leiba tongan ba district kunda leiba maming leifam amadi mayum loima khange haiba singse numit mangani fawgi manungda akogi freedom gi head office da Changjaraknaba media gi thongda haijari loina na khoi ngasi paliba sarkar na amadi ngasi police department na haiba noida ji da chathariba sumba scam je amtang thingbi ba khoi media gi thongda freedom gi maikai digi paujinjari Paugi Mifam Aduda, Mui Karagi Namtaki Langda Turaba, victim Oiraba, Ningombam Ibom Chakoba, Mui Amanahai, Mui Karana Mapalamda Tabak Pigani Haiduna, Namtaki interview Yauhanduna, interview the selection Tauri Haiduna, Mui Amamamdagi, Lupa Lak Amadagi, Lupa Lak Taruk Fauba, Komgatuna, Noida the training Taugani Haina, Mikaya Pushin Bagi Tabak Ama, Mui Karana, Hause Chathari. Namtaki lang asida tuduna mahakso Noida da chalubane adubo mafam aduda thabaki mapung phaba training pibagi mahut mi khombagi training oina chathari thabak asiga mari leinana Noida sector 143 da Manipur dagi mioi yamna waba pibam amada lehaure Laibaki asuk luraba matam asida supam nompham leitraba miyam dagi khudong chaba lauduna seltan bagi thabak chathari ba se lepiyo loinana laingang na sumitiang changbiyu haina mahagna lainga ki pukneng chingsinki Mapalamda Tabak Pigani Haiduna interview Yohole, interview Kale, Lupa Lag, Amadagina Lupa Lag, Tarupabo, deposit to Halaga, Waidaba part of a Tabuk Holiba, say, Midagi Tonga, Aina, Masigi Matangsida, a Wakachari. Aduki Sumatakta, Deligi Noida sector 143 da Manipur Masa Singse, Isalisa, Mayama Lehauri, Aina Sacharuba Matamda. Makoigi lebam sabam mathong marang khangauti nupi angang karamaina leinani kamada sina nupi ni sina nupani mathong marang khangdan lehori basi asuki matik wana lehuwa ai imimang na thengna jarakle aduki suma thakta paisa di makoidi loksan bi krem hariba victim asidagi aduga makoidi paisa hapta amada paisa in terms of 30,000 40,000 50,000 in terms of tha amada lakh ama hena tanba yai habagi matung ina paisa je imung manungdagi thihandana loksing badop thamandana hingon sangban bandop thamandana sana lupa bandop thamandana tobikre aduga thabakse yohon bire aduga di paisa lakpagi mohta paisa thoktre huji makoina leibaje asuki matik awaba haitare